April mapan gi matungda discharge tawba yai. Thangmaibangi C19 positive oibadagi layengbada pharaba nupi masa adu tha asigi mapan gi matungda discharge tawraba yai. Sangai Express ta Jenims ki director Dr. T.S. Bimo na phongdorapagi matung ina laichet asina nabdagi phagatlaba nupi masa asigi imung manungi miyoi singna quarantine center da lairibana tha asigi mapan gi matungda nupi masa asi hospital dagi discharge tawraba yai hairi. Jenims ki COVID-19 gi management core committee amasum health director loinana state ki quarantine gi team ga ngasi mifam pangthoktuna ma ki discharge tawbigi matangda khanaki hairi. Quarantine center da lairiba maki imung manungi miyoi sing hayeng yumda halagani amasum makoina yumda lairaba matungda Jenims ki doctor singna imung manungi miyoi singa tha asigi mapan gi ayukta wari sanagani hairi. Mahakna yumda laigadoriba asi self quarantine tawraga numit 13 ni laigadabana imung manungda wari hana sanagadabani hainasu director na palladuna ngasisu ohumlak subu oina nupi masa asi test tawbada negative oi hairi. Aduga Nizamuddin gi dharma gi mifam aduda yauruba laichet asigi positive oiba miyoi adu ngarang amuk hana test tawbada positive oi adubu ma ki haksang gi phibam soksin basu oidri haina health department gi phangba paw aman makhatana phungdorakli. Atopa maru oiba paw mana muk Manipur gi mapanda test tawnaba sample sing thakre. Manipur da Indian Council of Medical Research ICMR na ayaba piduna hangdokkiba C19 ki testing center da test tawkiba miyoi 10 gi sample amuk laurga mapana test tawnaba thakre haina official oidrabasu sapsana thajaba yaraba pawgi likhun amana phungdorakli. Manipur da laidiba Jenims amada Rims da testing center ani ICMR gi ayabaga loinana hangdoktuna Manipur gi da natana Nagaland gi su sample sing test tawbigi thabak satharakibani. Manipur da laidiba center sing da haujik phawbu sathakiba test sing da Manipur da gi ani positive oikiba natan atai positive oiba thengnadri. Ayamba sangyeng sing da negative oirakpa asida asoi angam yaurabra haiduna ICMR gi makhada Assam gi Digrugarh da hangba testing center amada cross check tawnaba thakibane. Pawgi likhun asina phungdorapagi matung ina Jenims dagi sample manga amade Rims dagi sample manga lauraga haukiba numaijing numitta Digrugarh da leiba testing center aduda thilubane. Manipur da leidiba center sing soire haiban laite adubo amuk hana test tawnaba mapana thabane. Mapana leidiba asiga Manipur da leidiba asiga chap manabane hainasu pawgi likhun asina phungdorakli. Test tawnaba sample thakiba adugi result ti haji phobo phangdri haina pawsi asina phungdorakli. Aduga yamna nungaitaba paw ma hairagadi COVID-19 naraba British Prime Minister Boris Johnson ICU da thamkre. Atopa marueba paw manamuk Japan gi Prime Minister emergency lathokre. Japan gi Prime Minister Shinzo Abe na lebak sida coronavirus naba migi masing hengalakpadagi Tokyo amasum atai mafam tarukta tha ama emergency lewa pukpa numitta lathokre. Tokyo da COVID-19 naba migi masing hengalakli lewa pukpa numit phawbada miyoi million 13 leiba metropolitan region da COVID-19 naba miyoi lising makasama ga maudraga taruk laiki. Japan na COVID-19 dagi miyoi maudraga mathoi sikre amasum lising ahum ga sama ga taruk nare. Masigi mathakta Tokyo mana Yokohama hithangphamda mamangda phajillaga thamkiba jahas amadagi atopa miyoi chatre ka 32 amasu nakhi amasung 13 sikhi. Prime Minister Abe na lakthoklib emergency asi yumdagi sathoktana lainaba haijabagi maung amani amasum masibu indaba miyoi sing sairak pigadaba laite haina su pawse si khutangna phungdorakli. Topa maru oiba paw manamu sena bo honaba amasirei COVID-19 infect tawre haina singnaba Haryana gi Karanar da leiba hospital amagi isolation ward ta thamliba masagi sahi yankhai gi manga suroba miyoi ama sena bo honaba da mathol taruk subada leiba isolation ward adudagi taduna sirei. Hospital adugi taruk suba mathol da leiba isolation ward ta leiba miyoi aduna thongnawdagi bed cover sizinaraga makhada kumnaba chena bo honaba da taduna sibani hairi. Amaromda Delhi gi Nizamuddin Markaz mitta saruk yaruba masagi sahi humpu suroba COVID-19 patient ama ngarang ahing UP gi government hospital amadagi nanthok laga sien khriari. Nizamuddin Markaz ta saruk yakiba public jamat member adu hospital adu gi isolation ward ta thongnaw thugairaga masagi phurit amadi firolna thauri oina sijinaraga kumtharaga sien khibani hairi. Delhi gi public ki jamat ta saruk yaruba Nepal dagi miyoi 13 ki group ama haukiba irai numitta Delhi ga nakna Bagapur area dagi phagatlaga isolation ward ta thamlakhibane. Hospital adugi doctor singna phungdorapagi matung ina sien kiba miyoi adu yamna lamsa sajat bebar phajaba miyoi ni mahak kanagumba amata da akaiba wa amata ngang kiba